मियाम के अचौबा मतेंग ना कोविड-19 थेंगनबा ngamlibani तोंगान ba mafamda hangliba quarantine center sing henna phagatnaba yengsinbagi thabak ngasidagi haure haina Works Minister TS Biswajit na phongdokre wafam asing asidagi BJP Manipur Pradesh ki team na Imphal East amadi Imphal West ki mafam kayada hangliba quarantine center sing chattuna yengsinbagi khongsatta phongdokhibani मेगी तांग तारा तरेता आंध्र प्रदेश की विजयवाड़ा रेलवे स्टेशन दगी थारखिबा श्रमिक स्पेशल ट्रेन दा मणिपुरी चामरी के मरिफुतरा तरुक पुदना लाखिबा ट्रेन जरिबाम रेलवे स्टेशन दंगा से अयुक की पुंग 9 मिनट तारा तरे रोम ताबा मतमदा जरिबाम रेलवे स्टेशन दा थुंगलखी मसीगा थाना जरिबाम दा मपांदा लेबा मणिपुरी मचा सिंह पुरकपा ट्रेन तरुक सुख्रै ट्रेन थुंगलबा मतुंगदा जरिबाम एडमिनिस्ट्रेशन ना तौफम थोकपा थबक पांगथोखी यामना तुजुंगबा थौदोक अमदा ngarang numitang pung 9 minute kun chatpa matamda mapuroibana mahaki loinabi amadi pikliba macha hatnaba hotnaramlaba tungda masa mathanta nongmaina kapsinjaduna sijakre hairi police tagi phangba pau amagi matung ina thौदोक ase Imphal West district ki manungsan laiba Duilailand Kids School gi lairakta laiba asan bayum amagi manungda thokhibani hairi Indian Meteorological Department IMD na haikre madudi super cyclone Amphan ngasi numidang wairam Sundarban gi saruk ama oiriba West Bengal gi Digha amadi Bangladesh ki Haitya ithak anigi marakta yairaba yari Amphan na ngasi numit yung matungda pung amagi manungda kilometer 150 dagi kilometer 150 khongjel da yangna thunglaraba yari hairi Thawbal District Police ki SP Dr. S. Ibom Sagi mityeng makhada Lilong Police Station ki OC O Ajitna Luchingba Police Kangbu amana ngarang numidang pung 10 makhairom taba matamda drug lalonba mioi ama aina yadaba cup syrup bottle listing ohunga chatruk supna ama phagatkhre phagat laba mioi adudi Lilong nungai khunau dagi MD Hasim Jahi kunmanga apokpa MD Muhimiya Kowi hairi mahaki mafam dagi phagat laba cup syrup bottle sing aduda Daslin CD Plus haina thai hairi ngasi su state asne laiba migrant workers sing magi mayumda hanbada Manipur Pradesh Congress Party MPCC na sel gi mateng pangkhrai chaurakna migrant worker 100 rom adu tongan bus ahumda Imphal thadokhi Bihar, UP amadi Bengal dagi oiba migrant workers sing adu Imphal thadoklamdai da MPCC gi luchingba sing KH Ratan Kumar Haresor Goswami loinena Debabarta yauna luchingba kayana sen gi mateng oina worker amamamda lupali sing amamam khushinakhi Tarahumdai suba Manipur State Film Award listing ani kun ngasi lauthokre Best Future Film da Pandam amadana takre Best Director da Nong Fadok Lakpa Atithi Hairiba Film Asigi Director Asyam Sharma Loinana Pandam Amada Hairiba Film Asigi Director O Gautam Anita Piragani Best Actor Male da Amar Mayanglambam Amadi Best Actor Female da Balaten Subamna Takre Special Jury Award da Ichadi Manini Hairiba Film Asigi Rina Ningthozam da Piragani Sahi asigi oina Lifetime Achievement Award oina Thangmaiban Laurung Pure Laikai digi Senior Actor KHS Rasi da Piragani Masigi mathakta Best Film Critics Award lamjingba Times ki film gi kalam nisu oiriba Aken Siza Guru mayumna takre